Hi guys, welcome back to my another video. Matam kuirabagi tungda ai mayamna video semaktre kedoge habado madugi sabsaba paukomni ngasi aina mayamna onjaduri se tare. Aigi tonganba business amana maram organda business mai pakta yadi haduna aigi life change tawna da makta haduna yam kana hona jarakwa mayam da ina marmakta di onjaba PHYTOLYFER ki sigi multi level marketing koi product based of direct selling business ski ai haukiba tha khargi mamangdagi yawjarakbane du ngasidi finally ai car accept to ngamjare adu ai car lo chacheri ai samine bisi koigi ai met sarpio then adu ga ai upline leader sar biki mayam du honjarake adu mayam si mayam na hona birakpa mayam ningona support to birakpa adu nasu yam chawbot achopa mati ama oiribne hatare thamjaningi bo wafam de aina thabak sida hiram sida sangsilakpa matamda tongan tongan baigi imanaba sing amadi aiga chakninaramba kya singna negative na mang thar kan haitare as oiroi dobda haina aina sangsileba thabak business da oiroi haibina sigma kya ama haibiraki adubu makoi mayamduna ingona hena thawna ama hapana maram oraganda ngasidi aide pamjaba panthungkamdu kharama kedi yobungam me hatare masimangna pra fulfill oibede natri adu ngasigi one yam nungaraba mikubaigi PHYTOLYFER harba company sida car accept mo oibungam jabagi aigi ngasi car lobo chachapagi blog sima mayamda yam sang dan haitare simtang mapung phani yengmina se wa phule thamjage tam sangsilak bani yoksilak kadore mantri pokri gi renal showroom da nei pa chali besi na sing ne tholi nge tam to ade tin sing to ma tam to wa chani na mai da ei ga wa chani na ma tam sida ya la pai din yo khau dui da wa yo khau da wa
머리 뭐 망비요 빼야 해요.